Akisbani Imphal, Nolini Devi na pau pazari, ahanbada maruiba pau. Manipur ki oina Imphal West Jilla na COVID-19 oiba positive oiba masing nongma ki hengalakli. Ngaksel Mantri Rajnath Singh Iran da thumkre, mahakna lebak ani ki oiba ngaksel ki lamda wari sanagani. Amashung, lakliba thangda numitagi akhanaba passenger rail gari marpu sen bahuragani, miyamna ticket booking tauba yaragani. Manipur ki oina Imphal West Jilla na COVID-19 positive oiba masing nongma ki hengalakli. Haukiba numit nini asida myoi marpu taranipan jila asidagi positive oiba thengnakibaga loinana hauzik phawbada confirm case lising amachanipan taramari sure. Raja asida hauzik phawbada laijat asina myoi kuntra taruk laikhidre. Hauzik phawbada raja asida COVID-19 positive oiba apunba masing lising taruk sanipan marpu humdoi sure. Masigi manungta misamna lising mga sani tarukni aduga Central Paramilitary Force na lising masatrok humputara tareni. Hauzik phawbada myoi lising mari samapan humputara mga naba phakre. Naba phabagi sangna sada humputara nithoi dasmik ani tareni. Naba pharabasing asigi manungta misam lising humchani pan marpumapan amasung Paramilitary Force ki myoi lising machupna marpu tarukni. Raja sita hangliba tungan ba COVID care facility singda myoi lising masanipan humputara nithoi layengli. Masigi manungta misam lising masani marpu humdo yauri aduga Paramilitary Force na chamga marpu mapani. Madak asida COVID-19 laijat asibu paktakna na sandorakpa thingnaba Raja Sarkarna khongthang kaya laukhatli. Raja ki haksel bibak na sinduna Imphal shahar amasung masigi akoiba mafamsingda COVID-19 laijat kamari leinana miyambu bhab tahanbagi thoramsing pangthokli. Assam da haukiba numit nini asida COVID-19 gi apunba sample lising kuntra mga sama niputaret test tawbagi manungda sample lising ani satruk marputara nipan positive oiba thengnaki. Positive oibagi sang asi sada tare dasmik taruk tare ni. Twitter da thagatpa warol amada Raijagi Haksel Mantri Himanta Biswa Sharma na hai sample sing adugi manungda satreti Kamrup Jilla dagini. Raija atu ta hauji COVID-19 positive oiba apunba case lakama lising kulhumdoi jamapan kunithoi sure. Masigi manungda miyoi lising marputara nithoi satre tara tare naba phaduna research tawkre. Numit nini da miyoi lising ani chahum nifu humdoi research tawki. Miyoi lising ani ki matakda research tawkiba asi handaki asina anirak subani. Hauzik miyoi lising kuntra chani panyangkai tungan pa center singda layengli. Raija tu da hauzik phawbada miyoi chahum yangkai nithoi laikhidre. Meghalai tangarang nauna COVID-19 gi case sama marpu nithoi thengnakibaga loinana Raija tu da apunba active case lising ama chahum nifutare chure. Twitter da thagatpa warol amada Mukhyamantri Conrad Changma na hai ngarang miyoi yangkai nithoi nava phaduna research tawkibaga loinana hauzik phawbada miyoi lising ama changma kuntare research tawkre. Raija tu ta hauzik phawbada COVID-19 naba migi masing lising ani satruk tara taruk sure miyoi tara manga laichat asina laikhidre. Assam Rifles na haukiba irai numita Myanmar romdagi purakpa lupa lakh ahum lising humputara humdoi romgi mamal oigadaba supari fare. Assam Rifles ki zerol amana hai akagnaba pau ama phangbadagi Sandel Battalion na New Sonjangi Moltuki Jungle chingda box amada haptuna thamlamba polam sing adu phagat kibani. Boxing atuda supari kilogram samri Myanmar ki kang hidak piket lising ani samri amasung sunu piket lising mari satuk romni. Paraba polam sing Molcham police station da sinakre. Amaromda IGAR South ki makada Assam Rifles na More Youth Club da sana khotnabaki polam sing entokre. Manipur Commission for Protection of Child Rights ki chairperson na lusingba mihut kangbu amana Imphal East Jilla ki kaibida leiba Yaibiland Children Home da uzara sing thakre. Tharumasi commission na tha ama chupna chatharakpa u thabaga mari leinana pangthokpani. Khenaba kayana pullaga amate oibagi sakdam sagatpagi damak Bharat asi malemda sakang naribani asigumba Bharat ki sakdam asi hena mapangal kankhat anaba pandam da paikhatpa Ek Bharat Shreshtha Bharat Abhiyan lebak asida makha chathari. Thaurang asigi makhada lebaki konung Delhi ga Sikkim ga pungpa semduna thauram kaya pangthokli. Tabiriba pawasi Akasbani Imphal dagini. Ngaksel Mantri Rajnath Singh ngarang Iran da thungkre mafam atuda mahangna Iran gi mahaka phamanaba Brigadier General Amir Hatami ga unaduna Ngaksel gi lamda lebak ani gi oiba wafam sing khanagani. Shri Rajnath Ngaksel Mantri Singh gi mifam Shanghai Cooperation Organization gi mifam yaurba tungda Tehran da thungkibani. Mifam adu yaubulakpada Shri Rajnath na Russia, China amasung mayai thangba Asia lebak singh gi Ngaksel Mantri Singh ga su wari sanaki.
Ngaksel Mantralegi Pauna Hai, Namkai Paring da Saina Lanmina Satarakliba Tawong, Amasung, Masing Yamlaba Lanmi Sing Tazilakliba Asi, Lebak Anina Yanakiba Sing Adugi, Onataina Batani. Haukiba Takara Asida Mapamadu Oiba Togdok Sing Amasung Baratki, Fidapki Matangda Sri Rajnana, Luzimba Sing Aduda Pautonki. Indian Railways na haidi lagliba thangta numitagi akhanaba railgari marphu sen bahuragani. Indian Railways na hai passenger singna tha asigi taradagi ticket reservation gi damak booking toba yaragani. Zero laduna hai leibak asida hana cheliba railgari sani kuntra asigi mathakta anoba railgari marphu asi sen gadabani. Railway Board ki chairman Binod Kumar Yadav na hai Railways na leibak asigi tungan-tungan ba mafam singdagi passenger singna ticket book tawrakpa amasung waiting list ki phibam sing yengsilli mangna hai darkar leirabadi matamgi matung ina railgari masing hengat hannaba thorang tawri kendra na haidi leibak asida COVID-19 na naba pharakpagi sang sada humputara tare dasmik ani ahum yawre haukiba matam khara asida myoi lising humputara rom naba fakhi masi tharaga hauji phawpada naba phaba masing lak kuntra mato yawre leibak asida COVID-19 laisat na sibagi sang na sada ama dasmik tare ahum da leiri Haukiba pung kuntra tarukta anoba case lising marputaru samri kuntra ni toy tengnaki haujik leibak asida apunba active case lak nipan lising humpumatoi sanifan humputaruk leidi Imphal dangasi pongba pauche singi maru iba pau singi damak Wahengbam Rajesh leide Rajesh Thagachari Nolini Imphal dangasi pongba pauche singda phonariba maru iba pau khara panba tarabadi COVID-19 gi positive oba masing hengalakpa Rajya Sarkar na sinduna ozagi numit thoram pangthokkiba Churachandpurda paisa lut tawkibaga mari lainana miyamna changsilakpa khongjang National Highway da sel khaiba NACN IM gi cadre ama pharubadagi mau lambi thinglure haiba pau sing asini Imphal West ki marphunipan yauna travel history leitaba myoi chama yankai mari positive oire haibesna Sangai Express Manipuri da banner headline tawduna phongli NACN IM gi lusingba twingalem muibada media singna akanba pressure pire haiba NACN IM gi wapamna People's Chronicle da banner headline tawduna phongli Mayang Imphal gi nupi macha ama sikiba aduga mari lenana tha ahungi manungda charge thangalagani haiba IGP K Jente Kumar gi wapamna Sangai Express English ki hanba headline tawri Lalon itik chawkhanaba reform tawbada Manipur masi lengdabaga pangkhak oiri haiba pawasina pongnaphangi anisuba headline oiri Lalon itik tawbada nungaiba state natraga union territory singi manungda Manipur na kuntramathoi subada leire haibasna Huyelan pawgi anisuba headline tawri Brinda Kaubi amagi thawinsinda nupi ama HIV infection ohenaba honaruba myoi ahum judicial remand da jail da thajingkri haiba paw ama naharugi thodang da fongle MPSC na nauna parikha pangthokani hariba wafam adugi matangda hanagi MPSC lisingani tarataruki cadre singna wakatlakre haiba paw asina Imphal Free Press ki hanba headline oiri Manipurda isingi award pa leiriba asida lainungi isingna mahut sinba ngamgadra haibasna pausi asigi anisuba headline tawri Center for Research and Advocacy Manipurna Lautak Downstream Project lepnaba dabi tawri haiba wafam Manipur Mail da fongle National Education Policy asi angakpa borni haiba pawma Isel Express ki ahanbe lamai da fongle Miyoi mari fare postmortem pangthokpada imung manungna mateng pangbiu haiba Imphal West ki SP gi wafam sanalebak ki anchor kalam da pongle pawasi irebak da supong bathenare Supreme Court na NEET amasung G parikha sing yaithokpa yakidre haiba pawma pongnafam da fongle Meghalaya da community transmission horale haiba upamukhyamantri Preston Tingsong gi wafam Sangai Express English da fongle Performance criteria yogdaba bank singdagi account sing hongdoknaba Rajya Sarkar na khangankri haiba pawma sanalebak ta phongli September 10 dagi ATM sim leplak kadori haiba pawma irebak ta phongle Nolini Thagatsari Rajesh Aroibada maroiba paw amuk hana Manipur gi oina Imphal West Zilla na COVID-19 positive oiba masing nongma gi hengalakli Ngaksel Mantri Rajnath Singh Iran da thungkre mahangna lebak ani gi oiba ngaksel gi lamda wari sanagani amishung lagliba thangta numitagi akhanaba passenger railgari marphu sen bahuragani miyamna ticket booking tawba yaragani pauloi jare Viral hepatitis B amadi C lemna test tawbaga loinana hepatitis C lemna layengbagi khudong sabasing National Viral Hepatitis Control Program gi makhada masak khandoknaba model treatment center sing RIMS Jenims district